Pauna Bazarda numidangi matamda nisa chasinduna leiba sex worker sing tankre. Imphal gi Pauna Bazar amadi Kangjebung madingi akoiba mafamsingda numidangi matamda masa sadong yonabagi damak mayai kaba nisa sisinaraga leibe nupi sing Pauna Bazar gi maira paibising na phubaga loinana masa gi mayumda hankinaba tankre. Thogdok asi ngarang numidang pung 9 lom taba matamda thokibane. Pauna Bazar maira paibigi lusing bising na phongdokibada. Lamdam asigi tongan-tongan ba mafamdagi lakpa kanglup khudingmaki nupi kaya numidangi matamda Pauna Bazar gi area da leiduna natabali chatchatnaba honaduna leire. Hairiba nupising adu ayambana mayai kaba nisa sisinai. Makoina tabada hangoiba pongningai oiba wahi wata kayasu sisinaba maramna miyamna hangoiba pongnare mamangdasu kayaraganna tawdanaba haikrebasu henjilakpadagi khongthang asi laukalakpane. Makha tanasu sangsinkhigane. Laingangnasu hiramasigi matangda midyeng changbiyo. Loinana Pauna Bazar gi akoibada leriba tumpham safam yawba hotel sing thonglonba made hangbagi matam ngakna charanbiyo haike. Su kemdagi nongmai lakiba thogdok committee semduna thigatpa hore Biden. Churachandpur district ta leiba laingaka su tawnariba lalollup singge kemdage handak nongmai lakiba thogdok adu committee ama semduna thigaranba hore haina Chief Minister Nongthongbam Biren na phongdokre. Ngasi Kanglada pangthokiba Maharashtra Narsinghana leikidaba chamaga humbudra humdoi suba ningsing thauram saruk yaba lakpada paumi singna hangba wahangi paukhum piraduna wafam asi Chief Minister na phongdokibane. Mahakna makha tana hai nongmai lakhiba thogdok adugi matangda thijinbada hojik phawbada phangba paugi matungina thogdok thokiba numit aduda kem aduda santri mari dagi hena leikhide haiba khangba ngamle kem aduda mi yamna leitabagi khudong chaba lauduna nongmai lakpagi thogdok adu thokibane. Laingaka su tawnariba lalollup singa yanakibagi matungina makoina leriba kem adu makoige mina ngaksagadabane kem adudagi nongmai lakhibagi thogdok aduda senariba su tawnabada yaudaba lalollup sing adu fananaba Assam Rifles yauna Manipur Police na paksana thiba humbagi thabak sathaba hore haina mahakna makha takhe. Manipur gi lolbu official waina masak khangbinaba Assam gi CM da memorandum pisinkhre. Mitais Chamber of Commerce Assam na chahi kayadagi Assam laingakta tanduna lakpa Mitai cha Manipuri sing na talakpa demand Mitai lol Manipuri language asi official waina Assam laingakna recognize tawbinaba amasung Manipuri autonomous tawbinaba amasung Manipur gi Autonomous Council Assam sembinaba Assam laingakta MYFA UMAA amasung AAMYA na demand tawduna laklaba matung Kasar District ke DC gi kuthangda Assam gi Chief Minister Dr. Himanta Biswa Sarma da memorandum pisinkhre. Jiribam gi nongsaba get ki phibam nungnang ningai oire. Manipur lenga ki Public Works Department ki makha da sakiba Manipur amasung Assam gi border da sariba Jiribam gi nongsaba get ki phibam peningai oidre haina maikai kayadagi phongdok narakle. Get asi haukiba chahi 2021 gi November kulhumdoida Manipur gi Chief Minister N Biren matamdugi Works Minister T.S. Biswajit amade atai saknaiba miyoi kayaga loinana sanga khibane. Adubu ngasi de get asi gi mathak kubliba jinga kaya sagaiduna tarakpa yaure. Nongju tha matam oibana miyam da hena mipai papogalle. Miyam gi midyang phamoidi ba get asi matam ga sunaba mawong da semjinba Jiribam gi miyam na pamna re.